Silongi Red Landa Manipur Bhavan ama Dimapura Manipur Guest House ama Manipur Sarkar na thamgadori. Pau Sandong na Pizari Manipur Sarkar na laukalakpa akan na bathorang amagi matung ina Silongi Red Landa Manipur Bhavan ama Dimapurda Manipur Guest House ama Manipur Sarkar na thamgadori haina Chief Secretary Onavakiso na ISTV News ka unabada phongdorakle. Tawudu hojiki sabasida Meghalaya Urban Development Agency ki ayaba building saba khopar gi ayaba land ownership ki wafam na singba kaya yauri madusu Meghalaya da leba khoigi aigi batchmate additional chief secretary oriba hoji Prasan Nayak da wari sanajare ma urban development pai bani khoigi kano sui proposal ne thuna thabir o mai sam jana ba tawki ana dmai hai aduna khoigi masida estimate se khoigi sabadi loira bani Silong gi su amasung kano gi su admai formality ghara sangi land ownership certificate kumba adi architect engineer sing kano tawba Mariana Silong di khoigi state ki architect na mu yada ba mo yada muda ada restart over architect na to engineer to godom ne hai madu exemption to bi oina khoi ngang nari ana hafta amuki manung si dai khoi haiba proposing si tharaga ini si da sanction to bi oina mai ta na khoi haina jage ini si na su masi yam favorably khana bi rakani ana khoi thajai ramoiba saib na su masa ma su assurance pirakpani Nakal Amaromda Lisingama Sama Per Manipur Taruke, Matungdigi, Awang Nopok State Singda, Mutat Uraba, Merit Scholarship Scheme, Nauna Hingal Hanabagi Wafam Su, Ministries of Human Resource and Development K, Maike Digi Apama Lady Haina, Chief Secretary Onavakisona, Fondorakle. Ministry of HR, the Salaga, Secretary, School Education and Literacy, Unare. Unabada Makoi Sujai, Masi, Canada funding to any Sinato began a Haragadi, Makoi Dum Madugi coordination to school, all India Leva of our schools in Kanba, Aduga Maduga sit, reserve to Honba, fees, Nasingba, Aduga boarding, lodging, Pashanajing when any Sim Pihanba. Masi 1986 Polar on Baskimni. 86 ki matung dadi khogi Navodaya Vidyalaya school system central government hodok padagi masi objective se harap manare hena to padagi discontinue to gimni adu haiba scheme si yamna phaba ade khoina sum khangwada Manipurda lairiba officer phana yamna mi phana yamna merit scholarship scheme makha da mapanda salaga laik tamduna yamna moi career da phaba oihi International Handicap Welfare Mission के ऑफिस बिल्डिंग अमा मोइदांग पोक्ट सागतुना हैंडिकैप सिंग याइफनब थबक कया लनाय मियोय अमना मियाम के मतेंग लोइनना थबक पाइखत पहौरे हिरम सिदा अखनब रिपोर्ट अमा लौबिसि सोलिसिंगनी सुमना तारानी थोइगी मे की तारीख तरागा तरुक्ता मोइदांग प्रोग्राम पंचायत की हुजिक प्रधान ओबिरिबा माम कबीर सिंह कोइना मा माइने कौजलिबा हलसिना लौ संगम अमा इंटरनेशनल हैंडिकैप वेलफेयर मिशन दा डोनेट तोबिरकपनी हाइरिबा लौ संगम स्टेदा एकोइना हौजिक सागर सरिबसी डिसेबल ओरबा हैंडिकैप सिंग असिगी वोकेशनल ट्रेनिंग सेंटर अमा अदुगी स्पेशल स्कूल अमा लोइना हैंडिकैप सिंग असिदा मतेंग पांगनबगी एकोइगी एडमिनिस्ट्रेशन ब्लॉक की ऑफिस अमा असि सागर सबनी पुन्ना फुट उमद्रागनी पान सांगगा फुट कुन तरुक पागा सिगुम्बा बिल्डिंग से सागर सबनी बिल्डिंग सिंग सागर सबदा एकोइ सेन याम संगी हाइबा सेनफम सिंग असि काय कुन जरिबा एमपी डॉक्टर महिना अदुगा कोथौजम केंद्र की एमएलए तमो सरन अदुगा पद्मश्री खमनाम लेक्तगी बाबा नवकेशोर अदुगा nganगom तेज कुमार अदुगा हानगी एकोइगी जिला परिषद हौजिसु ओइबिरिबा इम्फाल वेस्ट की अध्यक्ष इचेमा बिजेंती अदुगा हाइरिबा मियोय सिंह अदुगा नौरिया पाखंग लाकपा एसीगी हौजिसु एमएलए ओइबिरिबा दामो आरके आनंद हाइरिबा मियोय सिंह असिना यामना चौ सेनफम पुथोकपिरगा सागतपा हौजखिबनी ऑर्गेनाइजेशन असिना सोशल वेलफेयर डिपार्टमेंट की मखादा इंग सिंगनी तराहुमदुए अमदि तरामरीदा मियोय कुंथ्रा की ओइबा डिफरेंटली एबल सिंगी था अहुंगी कंप्यूटर ट्रेनिंग बेस अनिरक लेमना पांगथोखरे मसिगी मथक्ता नेशनल हैंडिकैप फाइनेंस डेवलपमेंट कॉर्पोरेशन अमदि पावर ग्रिड कॉर्पोरेशन अनिना पुने स्पॉन्सर तौरगा MPS ऑन न्यू दिल्ली अमदि ऑर्गेनाइजेशन
asina sinlangduna English singani taramangagi February dagi April tha phawa tha ahungi mioi kuntragi oiba handloom and handicraft trade skill development program amasu pangthokre hairi handicap sing si masagi khutsa haiba thabak khara tawre haraga sen thok to ya dabagi tangka malai marom dom hingjana na ba asigi pandamda embroidery training, handloom and handicrafts training, computer training, TV tab repairing training, mobile aduga koi nupi singi khong khut yadabana kunna tawya ba aduga khong yadabana kunna tawya ba hariba sing sigi makhal gi ba training si hek sab loiraga ikoina pangthok sanana bagi pandam thamjabani differently able sing ase khunaina hanthaba thakta thambibada natana tokhaiba miyangna yengduna lakle lohong kai hongba sorat amadi miyamgi oiba afanungai thabak tharom singda makhoibu yauhannaramde chathok khothokpada makhoibu uba matamda mangol oira haibana chingba miyang kya yengbirami adubu ngasidi miyang ase tapna tapna hantharak labasu differently able singdadi marak marakta makhoi masa se asa letre haiba wakal khanjai wakhalon asi manghanduna makhoi masa masabu makhoi gu su maning tamna hingjanabagi hak lai hingdaba yade amadi maromdom lepa ngamjanaba sel thoktaba yade haiba wakulon chelan ba changli masigidama makhoigi leijariba top topa sakti adu sizinaduna miyamga manaba thakta mare mahau thongna hingannabagidamak lamjimgi ba haibase organization asigi pandamni haire LC Pritam galoina na paujam jaiba Thiam Ranjan ISTV News Moidangpho Humputare Suba Republic Degi Tharomda Manipur Sarkar ki Commerce and Industry Department na Maitai gi tanglaba posak sing lekha tahanduna Furuk ke sanabi sing phong na khongoi na rehaina umang lai kanba apun balupna thadorok po cherol amana phongdorok lei ahal laman sing na thamlamba sanabi gi tanglaba sanabi sing karisu leitana lauduna tawning ba tawduna manghaliba sing gi marakta department asina mangjil thaba oire haire department asige get sabada thakal sekpil layat pu maram sadana hekta sizin ba amadi pajeng phiralbu laidina singba latuna hekta yungsinba mathong huktaba thawong kaya chathaki haina nungaitaba phongdorak lei Bawgi Malta na bri amatang luminasi. Angang haibasidi piklingay samhogadabani. Euro Kids My School thanga patmapal na homely environment ki facilities pidu na angang singda mahay tambiri. Admissions open for daycare, playgroup and nursery. Euro Kids thanga patmapal wangkay. Line logum si abhaba angang semsi. Breaking matungda taramna oksari makataba pau pizari. National Awareness Environment Campaign gi sarkama oina kumbi ising saibida leiba sana tombi Oriental English School ge mahairu singna khongsat amasat kre. Combating desertification, land degradation and drought type thimda Ministries of Environment and Forest New Delhi amadi Directorate of Environment Government of Manipur anina punna sinuna satkiba khongsat aduda school asige mahairoi oza amadi principal masha maksar yaki. School adu dagi haukiba khongsat adu kumbi kaitel yauraba matungda amuk halaktuna school da lamthungpham oike khongsat adu gi matang da school gi principal Dr. Nomaitem Ibohalna wafong kaya phongdorakhi charudaba khaludaba maduna ainga ge khalkai ali maramdi aikoni ngasi aikoi gi akoi bada leriba phibam sing khudam oina bada sing sida hawriba uwa mayam sing si anthak khibana maram moiduna ainga ge khalkai ali masagi de khandana akoi babu thoi rudubadi gi thopne habadu gi wakhalonduni Traganito Suba South Asian Games Committee Lena Ngasi, Directorate of Youth Affairs and Sports the Sinduna, Manipur Toss Rally Ama Pangcho Kray. Ngasi Ayu Kanglagi Men get a Pangcho Kiba Toss Rally Adugi Tarum the PHE Minister I Hemo Sandra,
Industry Minister Govindas Konthozam, Social Welfare Minister A. K. Miravai, Chief Secretary Onaba Kisor Yauna, Marile Naba, Official Kayana Saruk Yaki. Ngasik Tharamadu South Eastern Federation Games Kimaru Abami Mangasu Tharamadu Saruk Yaki. Tharunga Marile Nana, Minister I. Hemo Sandrana Haikibada, Handa Guwahati Amadi Silonga Yumbu, Waiduna, Pangchoko Doriba trying to Suba, South Eastern Games ta Manipur Sanaru Singna Kan Honaduna, Medal Kaya Lorkani Haibigit Hazaba Lai Fondoke. Mangola Shiva Pizza Loinana, athletes sing that participate to Bigudoliva, sports person sings the Nasigi sing Lava, a quick Kangla Sidagi, a queen of Tagadoliva, a quick torch Elia Sigi, Papa, Matugi Mangola do, who look at Chatpio, a quick Damaka, medal Yam, the wind Todaga, not only Manipur the Natana, a quick Bharotki, quick Indiagi, and Minchadu Porapi. Tungda Tos Rele Adu Kangla Men Getigi PSE Minister I. Hemo Sandrana Lamthaki. Rele Adu Kangla Getigi Salaba Matunda Kangla Manung Fauraga Awang Thama Kangla Gi Geta Toklaba Matunda Kangla Pak Paringda La Lag Ras Baban Mamang Fauraba Matunda Maka Thamba Kangla Gi Getigi Amuk Sanglak Tuna Lamtha from Oikiba Kangla Gi Men Geta Amukana Tungduna Tos Rele Adu Loisin Ki. Apunba Manipur ke tunglam tat ke damak miyam ke khongset ama lakliba tang tarukta amuko CCSK amadi UCM na sinduna sat ke dreba miyam ke khongset asida All Manipur Progressive Farmer Association na mapungfana sagot kani haire amuka na break amatang lamina kisi ato lokta water tank ata sinaise kai gino magi kai ke kana bulege food grade haiba ma lege pure material na sabane masida makhalani amung lai tri layer haiba ma two layer haiba ma thakna jana ba ising phaba thambam ne masigi tengsigi manung je smart oi ato pa mana recycle material na saba asina manung je nan badane nan de smart oi de Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthok payai hakjang ki ahemba fat pamdaba body ki hair lauthok payai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal amuka na taram na oksari ISTV network na miyam gi seba taruk pa sahi taraga mari mapung phaki baga loina na ISTV news na miyam gi damakta I pau sandok leba asida lamdam sida thengnari ba khudong sa daba sing wakat na bagi mafam ama ISTV news ta miyam gi kholau people's voice haina mingthon duna hapchin jare miyam thengnari ba khudong sa daba sing wakat pirak pa yagani miyam gi kholau ge manung sana mapithel dam na hauzik itham warang pur da pi ba khudong sa daba gi matang da itham warang purel dagi pi somor jena ISTV news ta khanglakle Hauji mafam masida thagaliba mapithel dam haiba dam masina maram warakanda dam sina loishin gram matungda lam masigi praja singda lehugotaba tungpoi ayeng charon da lehugotaba adugumba len khatang amaroi daba awat pakya ge matang da isentang na thamjage airiba dam masi sida lamdam masigi praja singati durendagi thokpa natural resource habati nung leingoi aduga turen hinga asmi singba phadna mokoi gi sintham moiduna hinjarambani adu dam asi sa matung da gi hausi airiba turen se phangamba mahausa ge ba resource nung leingoi amadi nga na singba si phangsa ni huji lamdam asi gi praja si mokoi gi hanagi thamasi hongaga atopa dari pai ge dabno haiba hangdaba mongda yamna kangau na ba film da leire aduna hairiba dam asina sohalaba Masigi Praja Sing Maroina Down Singi Praja Sing Haiba Tare King the Sukra Yawi Koi Sam the Sukra Yawi in the Banbatarabada Pogil Laufong Nongdam Kupi Nongdam Tangkul Mafo Laisipung Rishopung Island Puyang Duga Kogi Sam di Kunda Haiba Taragana Pukong Oirang Purel Tang Purel Part 2 Itham Haiba Kunching Asita Masina Hotengana Sohalaba Dugumba Kunsingi, Iriba Kunsing Sigi, Hanagi Makoigi, Mahosagi, Inganabagi Lambi, Habati, Durendagi Pangba resource na Makoi Sandan from Orambadu, Iriba Ashimba, Arda Masina, King Kivadagi, Hugisi, Makoigi Sinhamasi,
ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯕ ꯌꯥꯗꯕ ꯐꯤꯕꯝꯗ ꯂꯥꯛꯄ ꯑꯗꯨꯒ ꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅꯁꯨ ꯑꯣꯜꯇꯔꯅꯦꯇꯤꯚ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃ ꯁꯤꯟꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ प्रजासिंग असि सही मरी मंगागी सिंगदि सोयदनमसी लंबी लंघांग द चांगनी बगी फिल्म द चतगी फिल्म लाए हदना ISTV थ्रू द इन सरकार के मफम दा सिंबा दमदमसी की प्रजासिंग दी अवावसी यांगी नि सिंजरगा इना वकलति थम Student Education Interstate Living Seal gi makada India ge tongan tongan ba state sing da saluba mahiru sing opagi thoram ama Manipur University ge Art Science Department ke Senate Hall da pangthokre Akhil Bharatiya Vidyarthi Parishad ABVP Manipur National pangthok ki ba thoram aduda Mahiru University ge President Indramani Professor Dhaneshwar amadi Social Worker and Nil Kumar Singba miyo sing sarup yakhi Mahiru sing da asam khudol pot pi do na puning thogwat ki Professor Nil Kumar na Asiguma Kongsat asi National Integration amadi Emotional Integrity sagat pada matiang oigani high key. So this program should be encouraged by everybody, and it help the national integration, and also not only the national integration also gives you cultural integration, emotional integration, and also the identity. More da leba Taramathu Suba Assam Rifles ki Kem da Taramathu Suba Assam Rifle na Association of Voluntary Blood Donors Thabal District Branch Samadi Rims ki Department of ISBT na punna sinuna blood donation kem ama pangthokre Army dega mari lenana pangthokiba kem aduda Assam Rifles ki personnel kayana EPK Oripo Sunam Lekai digi Oinam Francis Kova Delhi gi Greater Noida de Leba DPS the class 9 tamba nupa macha ama mangkiba adu Gurgaon gi Utuyok Bihada January gi tang kun taruk ta leramle mahak sakang daba singna masada yawba lupa lesing ni puga manga lahoraba matungda thaduk lambani haire Manang numidang pung tere kamani ni purom tabada Moirangkom Sawgai Zamlerek Nambun Mapa de Leba Sinam Dizen gi Kontong da bom pokai halambabu Yaning da fongdok tuna ngasi Sawgai Jam Lerek Maning da wakami from Satakre Welfare Club amadi Welfare Club Mera Paibi Lup na Sinuna Satak wakami from Aduda Local MLA Ichan amadi Lamdam Adugi Miyam na Saruk Yaki Yumlekta bom pokai hangano Aiko Santi Pami Gun Culture Yaning de Haibana Singba Jerol Kya Sizinaki Wakami from Aduda Saruk Yaki Binupi Amana Yumlekta bom pokai hanbabu Yaning da wafung kaya fongdoraki Yumlek sida bom pokai hanbiram bisi nungai jati pamjati koi masigumba thabak si ya janinde haibu tare asigumba thodo wathok si mi kungna leiba mi kungna taba yumla kaira sidati tawun bidana ba aduga karigi damakta bom si pokhai halami bano haibu ki marum dumaga sindok pirangna ba kenga sigi wakani hamjab Maming Eleva fashion designer Kumar Tilasam na present Tauduna Laktaba January Kuntra da Hotel Infal da Pangtuko Doriba Manipur Handloom Expo and Manipur Fashion Rengdes Basta Saruk Yana Bangasi Tongan Tongan Besta Singdigi Model Sing Infal Airport Tungla Kray All Manipur Handloom Expo Development Entrepreneurs Consortium ga Kusamaduna Manipur ki Iyong Fisimbu Hena Sakol Hanabigi Pandan da Pangtuko Doriba Fashion Rengdes Basta Sidangasi Fabada Miss Art India 2015 Aital Kosla Mr. Northeast 2015 Babul Boro, Miss Tourism 2014 Rasmi Rajput, Miss India World 2014 Koil Rana Ngasi Infal da Tungla Kray. Fashion Extravaganza asida Boxing da Arjuna Award from Krabi Lifesum Sarita Devisu so asigi damak brand ambassador oina saruk yagane. Silong ki Red Land da Manipur Bhaban ama Dimapur da Manipur Guest House ama Manipur Sarkar na thamgadori. Miyang tabi ba punama ko amukahan na kurumjari.